ꯃꯇꯝ ꯀꯨꯏꯔꯦ ꯑꯦꯜꯕꯤ ꯊꯥꯗꯕꯁꯤ ꯑꯗꯣ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯗꯣ ꯉꯁꯥꯏꯗꯩ ꯇ꯭ꯔꯥꯏ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯤ ꯌꯥꯔꯤ ꯅꯦꯠꯁꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯌꯦꯡꯁꯟꯕꯤꯔꯛꯎ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯦꯠ ꯉꯥꯏꯍꯥꯛ ꯌꯥꯔꯤꯉꯩꯁꯤꯗ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯨꯏꯔꯦꯗ ꯎꯗꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯐꯥꯔꯁ ꯑꯍꯥꯟꯕ ꯑꯣꯖꯥ ꯆꯪꯕꯤꯔꯛꯑꯦ ꯑꯣꯖꯥ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯨꯏꯔꯦ ꯑꯣꯖꯥ ꯑꯦꯜꯕꯤ ꯊꯥꯗꯕ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤ ꯑꯩ ꯉꯁꯥꯏ ꯄꯨꯡ 4 ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯣꯖꯥ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯗ ꯑꯃꯨꯛ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯄꯗꯤ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯣꯖꯥ ꯑꯣꯖꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯉꯁꯤ ꯎꯗꯕ ꯕꯦꯟꯙꯧ ꯑꯣꯖꯥ ꯑꯣ ꯆꯥꯛ ꯊꯣꯡꯕ ꯉꯥꯏꯔꯤ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯀꯨꯏꯔꯦ ꯑꯦꯜꯕꯤ ꯊꯥꯗꯕ ꯍꯥꯏꯗꯅ ꯑꯣꯖꯥ ꯀꯣ ꯍꯟꯗꯛꯁꯤ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯊꯥꯡꯒꯠꯇ꯭ꯔꯦ ꯑꯣꯖꯥ ꯍꯟꯗꯛꯁꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯨꯏꯔꯦ ꯑꯦꯜꯕꯤ ꯊꯥꯗꯕꯁꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯎꯅꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯅ ꯑꯩ ꯑꯦꯜꯕꯤꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯑꯦꯜꯕꯤ ꯈꯨꯗꯤꯡꯃꯛꯁꯤ ꯌꯥꯝ ꯍꯥꯏꯖꯩꯀꯣ ꯅꯣꯏꯒꯤ ꯃꯐꯝꯗꯣ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯊꯥꯡꯒꯠꯇ꯭ꯔꯦ ꯑꯣꯖꯥ ꯅꯍꯥꯟ ꯗꯦꯠ 28ꯂ ꯀꯩꯅꯣ ꯑꯗꯨꯒ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯊꯥꯡꯕ ꯉꯝꯗꯦ ꯚꯤꯗꯤꯑꯣꯕꯨꯗꯤ ꯂꯩꯌꯦꯕ ꯑꯣꯖꯥ ꯀꯣ ꯑꯗꯣ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯑꯩ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯕ ꯉꯝꯗ꯭ꯔꯦ ꯑꯣꯖꯥ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯄꯩꯁꯥꯁꯦ ꯐꯪꯅꯤꯡꯉꯤ ꯃꯌꯥꯝꯅ ꯃꯤ ꯀꯣ ꯈꯔ
ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯍꯩꯇꯅ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯈꯣꯠꯄ ꯈꯔ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯣꯖꯥ. ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯇꯧꯕꯗꯤ 8:30 ꯇꯥꯗ꯭ꯔꯤ. 9:30 ꯃꯅꯨꯡ ꯑꯁꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤꯀꯣ. ꯑꯩꯗꯤ ꯉꯁꯤ ꯈꯤꯇꯪ ꯉꯟꯅ ꯆꯥꯔꯦ ꯆꯥꯛꯁꯤ. ꯉꯁꯥꯏ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯕ ꯇꯥꯔꯒꯗꯤ ꯃꯤ ꯁꯨꯝ ꯂꯥꯛꯀꯗꯕ. ꯑꯣꯖꯥꯅꯕ ꯏꯅꯥꯎꯒꯤꯗꯤ ꯉꯥ ꯊꯣꯡꯂꯝꯒꯅꯤ. ꯆꯨꯝꯃꯦ ꯑꯣꯖꯥ. ꯑꯩꯈꯣꯏ ꯇꯥꯗꯣ ꯍꯣꯏꯅ ꯄꯤꯔꯛꯏ. ꯑꯩꯈꯣꯏ ꯇꯥꯗꯣ ꯍꯣꯏꯅ ꯄꯤꯔꯛꯏ. ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯦ. ꯑꯧ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ. ꯁꯨꯔꯖ ꯂꯥꯛꯑꯦ. ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ ꯁꯨꯔꯖ. ꯂꯥꯏꯛ ꯇꯧꯔꯣ. ꯁꯨꯔꯖ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯅꯪ ꯁ꯭ꯀꯨꯜ ꯆꯠꯂꯤꯕ꯭ꯔꯣ? ꯇꯔꯄꯣꯟꯌꯝ. ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ. ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯑꯣꯖꯥ. ꯍꯣꯏ ꯁ꯭ꯀꯨꯜ ꯃꯇꯝ ꯆꯥꯅ ꯆꯠꯂꯨ. ꯁꯨꯔꯖ ꯅꯣꯏ ꯕꯣꯕꯣ ꯍꯣꯏꯗꯤ ꯅꯥ ꯌꯦꯛ ꯇꯧꯗ꯭ꯔꯣ? ꯑꯣꯀꯦ ꯕꯥꯏ. Support. ꯂꯩꯇ꯭ꯔꯕꯣ?
Wow, Citra lae. Thank you, thank you. Welcome, like to view, Chasio, thank you. Welcome, like to view, Chasing Chabira bro, Kuireda. Ma'am, nung na bino, ay paung na siya pagkatari nga sidi. Ha ha ha. Ma'am, nga support to views na ma'am. Ma'am, Chasing Chabalo na dribo.